ꯃꯤꯅ ꯑꯗꯨꯝ ꯍꯪꯉꯦꯕꯀꯣ ꯖꯣꯕ ꯇꯧꯔꯝꯂꯒ ꯖꯣꯕ ꯀꯔꯤꯒꯤ ꯇꯣꯛꯄꯅꯣ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁ ꯀꯩꯒꯤ ꯇꯧꯔꯤꯅꯣ ꯑꯣꯏꯒꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗꯕꯔꯥ ꯍꯥꯏꯕꯒꯤ ꯃꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟ ꯃꯣꯏꯒꯤ ꯃꯥꯏꯟꯁꯦꯠꯇ ꯑꯗꯨꯝ ꯍꯪꯉꯦꯕ ꯑꯩꯉꯣꯟꯗꯀꯣ ꯅ ꯍꯥꯏ ꯑꯦꯚ꯭ꯔꯤꯋꯥꯟ ꯀꯅꯥꯒꯨꯝꯕ ꯑꯅꯧꯕ ꯑꯩꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯅꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯤꯡ ꯖꯦꯟꯂꯤꯟ ꯀꯥꯃꯩ ꯃꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗꯁꯨ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ ꯑꯩꯁꯦ ꯍꯥꯟꯅ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯀꯣ ꯍꯥꯟꯅ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯑꯣꯖꯥ ꯑꯣꯏꯕꯗꯒꯤ ꯀꯃꯥꯏꯅ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁꯇ ꯐꯣꯔꯦꯕ ꯕꯤꯖꯤꯅꯦꯁꯇ ꯀꯃꯥꯏꯅ ꯌꯥꯎꯈ꯭ꯔꯤꯅꯣ ꯁ꯭ꯋꯤꯆ ꯇꯧꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯦꯌꯔꯤꯡ ꯇꯧꯔꯛꯀꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯀꯃꯥꯏꯅ ꯁ꯭ꯋꯤꯆ ꯇꯧꯔꯤꯅꯣ ꯍꯥꯏꯕꯒꯤ ꯔꯤꯖꯟ ꯁ꯭ꯇ꯭ꯔꯣꯡ ꯔꯤꯖꯟꯗꯣ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯗꯨꯅ ꯁ꯭ꯇꯦ ꯇꯤꯜ ꯗ ꯑꯦꯟ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯁꯥꯡꯉꯨꯌꯦ ꯅ ꯇꯤꯆꯤꯡꯁꯦ ꯑꯩꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯟꯇꯔꯦꯁ ꯑꯃ ꯂꯩꯌꯦꯕ ꯑꯉꯥꯡꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯕꯨ ꯑꯣꯏꯕꯗ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃ ꯐꯪꯉꯦꯕ ꯑꯩꯁꯨ ꯆꯥꯎꯔꯒ ꯑꯩꯁꯨ ꯇꯤꯆꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯑꯃ ꯄꯦꯁꯟꯅꯦꯠ ꯑꯣꯏꯕꯗꯣ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯗꯒꯤ ꯑꯗꯨꯝ ꯂꯩꯔꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯕꯤ ꯑꯦꯗ ꯀꯩꯀꯥꯁꯨ ꯂꯣꯏꯖꯔꯦ ꯕꯤ ꯑꯦꯗ ꯂꯣꯏꯕ ꯃꯇꯨꯡꯗꯗꯤ ꯑꯗꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯎꯖꯔꯕꯅꯤꯅ ꯁꯔꯇꯤꯐꯥꯏꯁꯨ ꯑꯣꯏꯔꯕꯅꯤನ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯖꯥꯁꯨ ꯑꯣꯏꯔꯝꯃꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯖꯥꯁꯨ ꯑꯣꯏꯔꯝꯃꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯣꯖꯥ ꯎꯔꯝꯃꯦꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯅꯠꯇꯕ ꯍꯧꯖꯤꯛꯇꯤ ꯗꯦꯜꯂꯤꯗ ꯂꯩꯔꯦ ꯗꯦꯜꯂꯤꯗꯁꯨ ꯁꯝꯅ ꯍꯥꯏꯗꯤ ꯑꯦꯟ ꯖꯤ ꯑꯣꯗꯁꯨ ꯋꯔꯛ ꯇꯧꯔꯝꯃꯦ ꯑꯦꯁ ꯑ ꯐꯦꯁꯤꯂꯤꯇꯦꯇꯔ ꯀꯣ ꯑꯗꯨꯁꯨ ꯑꯣꯖꯥꯒ ꯆꯞ ꯃꯥꯟꯅꯩꯌꯦ ꯇꯥꯛꯄꯤꯕꯅꯦꯕ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯗꯨ ꯑꯗꯨꯒ ꯀꯣꯔꯄꯣꯔꯦꯠꯇꯁꯨ ꯑꯗꯨꯝ ꯁꯣꯐ ꯁ꯭ꯀꯤꯜꯁ ꯇ꯭ꯔꯦꯅꯔ ꯑꯣꯏꯅꯁꯨ ꯑꯣꯏꯔꯝꯃꯤ ꯇ꯭ꯔꯦꯅꯔ ꯍꯥꯏꯔꯤꯁꯤꯁꯨ ꯑꯗꯨꯝ ꯇ꯭ꯔꯦꯟ ꯇꯧꯕꯤꯔꯤꯅꯦꯕ ꯇ꯭ꯔꯦꯅꯤ ꯈꯣꯏꯕꯨꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯐꯤꯜ ꯑꯣꯖꯥ ꯍꯥꯏꯕꯒꯤ ꯇꯤꯆꯤꯡꯒꯤ ꯐꯤꯜꯁꯦ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯩ ꯇꯣꯉꯥꯟꯅ ꯆꯣꯡꯊꯣꯛꯂꯒ ꯑꯇꯣꯞꯄꯒꯤ ꯂꯥꯏꯟꯗ ꯂꯧꯕ ꯈꯣꯠꯄꯗꯣ ꯇꯧꯗꯦꯕꯀꯣ ꯑꯗꯨꯅ ꯑꯣꯖꯥ ꯍꯥꯏꯕꯁꯦ ꯀꯔꯝ ꯍꯥꯏꯅ ꯇꯣꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯕꯤꯔꯛꯀꯦ ꯑꯣꯖꯥ ꯁꯝꯅ ꯍꯥꯏꯕꯗ ꯖꯣꯕ ꯍꯥꯏꯕꯁꯦ ꯇꯤꯆꯤꯡ ꯖꯣꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯩ ꯑꯩꯅꯁꯨ ꯄꯥꯝꯖꯔꯒ ꯌꯥꯎꯈꯤꯕꯅꯦ ꯕꯠ ꯖꯣꯕ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯁ꯭ꯋꯤꯆ ꯇꯧꯅꯤꯡꯂꯛꯄꯒꯤ ꯃꯥꯏꯟꯁꯦꯠ ꯂꯥꯛꯄꯅꯣ ꯍꯥꯏꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯗꯤꯁꯇꯦꯟꯁ ꯀꯣ ꯗꯤꯁꯇꯦꯟꯁꯁꯦ ꯁꯝꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯏꯁꯄꯦꯁꯂꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯗꯤꯁꯇꯦꯟꯁꯁꯦ ꯌꯥꯝ ꯂꯥꯞꯄꯦꯕ ꯌꯥꯝ ꯂꯥꯞꯅ ꯆꯠꯂꯦ ꯑꯦꯠꯂꯤꯁ ꯅꯪ ꯖꯣꯕꯁꯦ 9 to 5 ꯍꯥꯏꯖꯕ ꯋꯥꯅꯦꯕ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯤ 7ꯗꯒꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯀꯣ ꯋꯥꯁꯑꯞ ꯇꯧꯕ ꯇꯤꯐꯤꯟ ꯄꯦꯛ ꯇꯧꯕ ꯆꯠꯂꯛꯄ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗꯕꯨꯁꯨ ꯑꯣꯏꯔꯣ ꯔꯤꯛꯁꯥ ꯉꯥꯏꯅꯤ ꯃꯦꯇ꯭ꯔꯣ ꯉꯥꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ 7ꯗꯒꯤꯅ ꯑꯗꯨꯒ ꯌꯨꯝ ꯍꯜꯂꯛꯄ ꯍꯥꯏꯕꯁꯨ ꯅꯨꯡꯗꯥꯡꯗ ꯇꯥꯗꯣꯏꯅꯦꯕ ꯇ꯭ꯔꯥꯚꯦꯂꯤꯡꯒꯤ ꯗꯤꯁꯇꯦꯟꯁꯁꯨ ꯌꯥꯝꯅ ꯍꯦꯛꯇꯤꯛ ꯑꯣꯏꯔꯦ ꯆꯣꯛꯊꯔꯦꯕ ꯑꯦꯛꯖꯣꯁꯟ ꯑꯃ ꯄꯤꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯇꯥꯏꯝ ꯐ꯭रीडꯝ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯩꯈꯣꯏ ꯉꯟꯇꯥ ꯄꯪꯆꯨꯋꯦꯜ ꯑꯣꯏꯅꯗꯤ ꯑꯣꯐꯤꯁ ꯌꯧꯗꯕꯗꯤ ꯌꯥꯗꯦ ꯄꯪꯆꯨꯋꯦꯜ ꯑꯣꯏꯔꯦ ꯑꯣꯟ ꯇꯥꯏꯝꯗ ꯌꯧꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ 5 PM ꯌꯥ 6 PM ꯊꯕꯛ ꯂꯣꯏꯁꯟꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯆꯠꯊꯣꯛꯄ ꯌꯥꯗꯦꯕ ꯃꯀꯣꯛ ꯊꯪꯕ ꯗꯤꯁꯄꯁ ꯇꯧꯗ꯭ꯔꯤ ꯐꯥꯎ ꯑꯣꯐꯤꯁ ꯆꯠꯊꯣꯛꯇ꯭ꯔꯤ ꯐꯥꯎ ꯑꯩꯈꯣꯏ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯦꯇꯦꯟꯗꯦꯟꯁ ꯀꯩꯀꯥ ꯔꯦꯖꯤꯁꯇꯔ ꯀꯩꯀꯥ ꯇꯧꯔꯒ ꯑꯗꯨꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯕꯗ ꯁꯨꯇꯤ ꯂꯧꯔꯝꯗꯥꯏꯗ ꯀꯔꯤꯒꯨꯝꯕ ꯅꯥꯔꯦ ꯈꯣꯠꯂꯦ ꯍꯥꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯪꯕꯗꯣ ꯁꯝꯅ ꯍꯥꯏꯕꯗ ꯔꯨꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯤ ꯌꯥꯝ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯋꯔꯛ ꯄ꯭लेꯁ ꯍꯣꯡꯉꯒ ꯂꯥꯛꯄꯅꯤꯅꯀꯣ ꯑꯗꯨꯅ ꯖꯦꯅꯔꯦꯂꯤ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯕ ꯋꯥꯅꯦꯕꯀꯣ ꯑꯗ ꯁꯨꯇꯤ ꯂꯧꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯁꯦ ꯀꯦꯖꯨꯋꯦꯜ ꯂꯤቭ ꯁꯤꯛ ꯂꯤቭ ꯂꯩꯅꯁꯨ ꯅꯥꯔꯒ ꯆꯠꯄ ꯃꯇꯝꯗꯁꯨ ꯌꯥꯝ ꯂꯩꯌꯦꯕ ꯁꯤ ꯃꯇꯥꯡꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯇꯥꯏꯝ ꯐ꯭रीडꯝ ꯂꯩꯇꯦ ꯐ꯭रीडꯝ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯩꯇꯦꯕꯀꯣ ꯀꯔꯤꯒꯨꯝꯕ ꯃꯊꯛ ꯊꯪꯕꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏ ꯇꯥꯔꯗꯣꯏꯅꯦꯕ ꯑꯗꯨꯝ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯀꯃꯥꯟ ꯇꯧꯔꯤꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯨꯜꯐꯤꯜ ꯇꯧꯔꯛꯀꯗꯣꯏꯅꯤ ꯃꯣꯏꯒꯤ ꯑꯟꯗꯔꯗ ꯋꯥꯛ ꯇꯧꯔꯕꯅꯤꯅꯀꯣ ꯁꯤꯃꯁꯨ ꯂꯩꯔꯦ ꯇꯥꯏꯝ ꯐ꯭रीडꯝ ꯂꯩꯇ꯭ꯔꯦ ꯒ꯭ꯔꯣꯠꯁꯨ ꯂꯥꯛꯑꯣꯏꯕ ꯒ꯭ꯔꯣꯠ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯤ ꯃꯣꯅꯣꯇꯅꯁ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯤ ꯋꯥꯛ ꯇꯧꯔꯤꯕꯁꯦ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯋꯥꯛ ꯇꯧꯗꯣꯏꯅꯤ ꯁꯦꯂꯦꯕꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯋꯥꯛ ꯇꯧꯗꯣꯏꯅꯤ ꯑꯗꯨꯝ ꯀꯦꯇꯤꯒꯣꯔꯥꯏꯁ ꯑꯣꯏꯅ ꯑꯗꯨꯝ ꯋꯥꯛ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯣꯅꯣꯇꯅꯁ ꯑꯣꯏꯌꯦꯕꯀꯣ ꯊꯕꯛꯁꯦ ꯇꯧꯖꯔꯒꯁꯨ ꯑꯗꯨꯅ ꯒ꯭ꯔꯣꯠꯀꯤ ꯖꯒꯥꯗꯣ ꯁ꯭ꯄꯦꯁ ꯃꯗꯨꯁꯨ ꯄꯤꯛꯄꯅꯦꯕ ꯂꯤꯃꯤꯠ ꯑꯣꯏꯕꯅꯦꯕꯀꯣ ꯁꯤꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯂꯔꯤ ꯃꯇꯥꯡꯗ ꯍꯥꯏꯔꯁꯦ ꯁꯝꯅ ꯍꯥꯏꯕꯗ ꯅꯪ ꯏꯟꯇꯔꯚ꯭ꯌꯨꯗ ꯅꯪꯅ ꯅꯤꯒꯣꯁꯤꯌꯦꯠ ꯇꯧꯕ ꯁꯦꯂꯔꯤꯗꯣ ꯑꯗꯨꯝ ꯂꯩꯖꯔꯗꯣꯏꯅꯦꯕ ꯅꯪ ꯃꯗꯨꯒꯤ ꯋꯔꯛ ꯄ꯭लेꯁꯇ ꯃꯗꯨꯒꯤ ꯖꯣꯕꯇꯨꯗ ꯅꯪ ꯆꯍꯤ 1ꯕꯨ ꯇꯧꯔꯣ 2ꯕꯨ ꯇꯧꯔꯣ 3ꯕꯨ ꯇꯧꯔꯣ ꯅꯪ ꯗꯦꯗꯤꯀꯦꯇꯦꯠꯂꯤ ꯍꯥꯔꯠ ꯋꯔꯛ ꯇꯧꯖꯔꯒꯁꯨ ꯅꯪ ꯁꯤꯟꯁꯤꯌꯔ ꯑꯣꯏꯖꯔꯒꯁꯨ ꯑꯄ꯭ꯔꯤꯁꯤꯌꯦꯁꯟ ꯍꯥꯏꯕ ꯑꯄ꯭ꯔꯦꯖꯜ ꯍꯥꯏꯕꯁꯦ ꯌꯥꯝ ꯋꯥꯠꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯈꯟꯖꯕꯗ ꯗꯦꯗꯤꯀꯦꯇꯦꯠꯂꯤ
overtime ꯁꯨ work ꯇꯧꯖꯔꯤ hard work ꯁꯨ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ outcome ꯗꯣ salary ꯗꯣ ꯃꯗꯨ fix ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ fix ꯍꯥꯏꯔꯤꯁꯨ appraisal ꯗꯨꯁꯨ ꯑꯩꯈꯣꯏ ꯆꯍꯤ 1-2ꯒꯤ ꯃꯇꯨꯡꯗ ꯈꯛꯇ ꯑꯩꯈꯣꯏ ꯉꯥꯏꯔꯒ ꯐꯪꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯃꯇꯥꯡꯗꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯖꯣꯕꯇ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯁꯤꯃ ꯂꯩꯔꯦ ꯃꯔꯝ ꯑꯣꯏꯗꯨꯅꯀꯣ ꯌꯥꯝꯅꯗꯤ ꯂꯩꯌꯦ ꯑꯗꯨꯕꯨ ꯑꯁꯤ ꯈꯔ most probability ꯑꯣꯏꯕ share ꯇꯧꯔꯒꯦ ꯁꯤ ꯃꯇꯥꯡꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯅ ꯑꯩꯅ ꯀꯔꯤꯒꯤ switch ꯇꯧꯔꯛꯄꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯗꯨ ꯂꯩꯔꯦ ꯑꯩ something new ꯀꯣ ꯑꯩ ꯃꯁꯤꯗꯒꯤ ꯇꯣꯉꯥꯟꯅ explore ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯅ ꯀꯣ ꯁꯝꯅ ꯍꯥꯏꯕꯗ freedomꯕꯨ ꯑꯣꯏꯔꯣ ꯌꯥ ꯑꯩꯒꯤ growthꯇꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯝꯅ ꯍꯥꯏꯕꯗ potential ꯃꯌꯥꯝꯁꯦ ꯍꯣꯠꯅꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ switch ꯇꯧꯔꯒ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤ ꯃꯇꯥꯡꯗ midway covid ꯂꯥꯛꯈ꯭ꯔꯦꯗꯅꯀꯣ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯂꯥꯛꯈ꯭ꯔꯦꯗꯅ ꯑꯗꯨ ꯃꯇꯨꯡꯗꯗꯤ ꯗꯤꯖꯤꯇꯦꯜ ꯂꯣꯏꯅꯃꯛ ꯑꯣꯏꯈ꯭ꯔꯦꯕ ꯑꯣꯟꯂꯥꯏꯟ ꯉꯥꯛꯇ ꯑꯣꯏꯅꯈ꯭ꯔꯦꯕ ꯁꯝꯅ ꯍꯥꯏꯔꯣ ꯆꯥꯕꯒꯤ ꯑꯣꯏꯔꯣ online order ꯇꯧꯔꯦ ꯆꯠꯅꯕꯒꯤ ꯑꯣꯏꯔꯣ Uber ꯀꯩꯀꯥ ꯂꯩꯅꯔꯦ online ꯉꯥꯛꯇꯅꯤꯗꯅꯀꯣ ꯌꯣꯟꯕꯒꯤ ꯑꯣꯏꯔꯣ online ꯅꯦ selling purchasing online ꯉꯥꯛꯇ ꯑꯣꯏꯔꯦ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ shadi.com marriage ꯐꯥꯎ online ꯉꯥꯛꯇ ꯑꯣꯏꯅꯔꯦꯕ ꯑꯗꯨꯏꯗꯤ work ꯁꯨ ꯑꯩꯈꯣꯏ online ꯗꯗꯤ ꯐꯪꯒꯅꯤꯅ online work from home ꯁꯦ ꯑꯩ ꯊꯤꯖꯔꯦꯕ work ꯇꯨꯗꯤ ꯊꯕꯛꯇꯨꯗꯤ ꯇꯣꯛꯄ ꯅꯠꯇꯦꯕ ꯊꯕꯛ ꯇꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯕꯗ survival ꯂꯩꯔꯔꯣꯏꯗꯕꯅꯦꯕꯀꯣ ꯄꯩꯁꯥ ꯂꯩꯇꯔꯗꯤ ꯑꯩꯈꯣꯏ ꯌꯥꯗ꯭ꯔꯦꯕ ꯄꯩꯁꯥꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔ ꯑꯩꯈꯣꯏꯅ ꯇꯥꯟꯖꯔꯤꯕ ꯍꯣꯠꯅꯔꯕꯁꯦ ꯑꯗꯨꯅ ꯊꯕꯛꯄꯨꯗꯤ ꯇꯣꯛꯄ ꯅꯠꯇꯦ just switch ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯑꯩꯁꯦ online ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝ distance ꯊꯥꯞꯅ ꯆꯠꯂꯒ exhaust ꯑꯣꯏꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯈꯣꯠꯄ ꯇꯧꯔꯕꯅꯤꯅ ꯑꯩꯁꯦ online work from home ꯁꯦ ꯊꯤꯔꯒ ꯑꯩꯁꯦ ꯐꯪꯔꯦꯕ ꯑꯗꯨꯅ online work from home ꯁꯦ interviews ꯀꯩꯀꯥꯁꯨ ꯄꯤꯔꯦ online work from home ꯁꯦ ꯇꯣꯉꯥꯟꯅ ꯐꯪꯉꯤ as a public speaking coach ꯑꯣꯏꯅꯁꯨ ꯐꯪꯂꯤꯀꯣ ꯑꯗꯨꯒ forever ꯒꯤꯁꯨ ꯐꯪꯉꯦꯕ forever ꯁꯦ ꯑꯩ work from home ꯅꯦ ꯍꯥꯏꯔꯒ purely ꯑꯣꯏꯅ ꯑꯩ form fill up ꯇꯧꯖꯈꯤꯕꯅꯦꯕ online ꯒꯤ through ꯗ ꯑꯩ forever business ꯑꯣꯏꯒꯅꯤ ꯈꯪꯗꯦ network marketing ꯒꯤ industry ꯑꯣꯏꯒꯅꯤ ꯑꯩ ꯈꯪꯗꯦ I have no idea ꯂꯩꯇꯦꯕ ꯑꯗꯨꯝ ꯑꯩ ꯍꯧꯈ꯭ꯔꯦ trainings ꯀꯨꯝꯕ ꯂꯧꯕ ꯍꯧꯔꯦ ꯑꯗꯨꯅ trainings ꯂꯧꯕ ꯃꯇꯝꯗ ꯏꯁꯥꯒꯤ click ꯑꯃ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ normal ꯃꯤ ꯈꯣꯏꯁꯤꯅ ordinary ꯃꯤ ꯈꯣꯏꯁꯤꯅ extraordinary lives ꯇꯣ enjoy ꯇꯧꯔꯒ ꯂꯩꯕ of course ꯃꯣꯏꯒꯤ hard work ꯀꯤ ꯃꯈꯥ ꯄꯣꯜꯂꯦ consistency ꯒꯤ ꯃꯈꯥ ꯄꯣꯜꯂꯦ learning ꯒꯤ ꯃꯈꯥ ꯄꯣꯜꯂꯦ skills ꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ realization ꯑꯃ strong point ꯑꯃꯗꯤ ꯂꯥꯛꯈ꯭ꯔꯦꯕ ꯑꯩꯁꯨ ꯉꯝꯒꯅꯤ ꯍꯥꯏꯔꯒ ꯀꯣ ꯑꯩꯁꯨ ꯉꯝꯒꯅꯤ ꯑꯩꯁꯨ ꯍꯣꯠꯅꯔꯗꯤ ꯑꯩꯒꯤ hard work ꯁꯣꯝꯗ jobꯇ ꯑꯩꯅ hard work ꯇꯧꯔꯒ ꯂꯩꯗꯣ replace ꯇꯧꯔꯒ ꯁꯤꯒꯤ online platformꯗ ꯑꯩꯅ ꯊꯥꯗꯔꯗꯤ ꯑꯩꯁꯨ ꯉꯝꯒꯅꯤ ꯍꯥꯏꯔꯒ ꯑꯩꯁꯦ ꯍꯣꯠꯅꯕ ꯍꯧꯔꯦ ꯑꯗꯨꯅ why I choose ꯑꯩ ꯀꯔꯤꯒꯤ choose ꯇꯧꯔꯤꯅꯣ online business forever business ꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯁꯤ ꯃꯇꯥꯡꯗ time freedom ꯂꯩꯔꯦ ꯃꯇꯝꯁꯦ ꯑꯀꯛꯅꯕ ꯂꯩꯇ꯭ꯔꯦ flexibility ꯅꯦ ꯑꯩꯅ ꯁꯤ ꯃꯇꯝꯗ ꯑꯩ ꯍꯣꯠꯅꯔꯒꯦ ꯌꯥꯔꯦ ꯀꯣ ꯑꯩ ꯑꯁꯣꯝꯗ ꯆꯠꯂꯨꯒꯦ ꯑꯩ ꯌꯥꯔꯦ ꯑꯩꯒꯤ ꯇꯣꯉꯥꯟꯅ time schedule work ꯇꯧꯕ ꯌꯥꯔꯦꯕ ꯑꯗꯨꯅ freedom ꯍꯥꯏꯕꯁꯦ ꯂꯩꯔꯦ ꯑꯗꯨꯒ stressꯁꯨ ꯂꯩꯇꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ mentally stress ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯊꯛꯇ ꯊꯪꯕ ꯃꯤ ꯑꯃꯅ ꯁꯤ ꯇꯧ ꯑꯗꯨ ꯇꯧꯗꯣꯏꯅꯦ ꯁꯤꯗ target ꯄꯤꯕ ꯁꯤ complete ꯑꯣꯏꯗ꯭ꯔꯗꯤ ꯌꯥꯔꯦ ꯁꯤ deadline ꯁꯤ task ꯂꯩꯔꯦ ꯍꯥꯏꯕꯤꯒꯗꯕ ꯂꯩꯇꯕ ꯏꯁꯥꯒꯤ timeline ꯏꯁꯥꯒꯤ deadline-ꯗꯕꯨ ꯑꯣꯏꯔꯣ ꯏꯁꯥꯒꯤ focus-ꯗꯕꯨ ꯑꯣꯏꯔꯣ ꯏꯁꯥꯒꯤ target basis-ꯗꯕꯨ ꯑꯣꯏꯔꯣ ꯑꯩꯅ on my daily schedule ꯑꯩꯅ work ꯇꯧꯕ ꯌꯥꯔꯦ ꯑꯗꯨ freedom-ꯅꯦ stress-ꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ earning ꯃꯇꯥꯡꯗꯁꯨ ꯍꯥꯏꯔꯁꯨ potential ꯂꯩꯌꯦꯕ ꯀꯣ earning ꯃꯇꯥꯡꯗꯁꯨ potential ꯂꯩꯌꯦ ꯑꯩꯅ ꯀꯌꯥꯃꯨꯛ ꯃꯔꯨꯝ ꯑꯩꯒꯤ effort-ꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯀꯌꯥꯃꯨꯛ ꯇꯥꯟꯖꯒꯦ ꯑꯗꯨ ꯌꯥꯏꯌꯦꯕ job-ꯇꯗꯤ ꯑꯗꯨ ꯌꯥꯗꯦꯕ ꯅꯪ ꯖꯤꯇꯅ 100% effort ꯊꯥꯗꯔꯁꯨ overtime ꯇꯧꯗ꯭ꯔꯒꯁꯨ ꯅꯪ ꯍꯥꯟꯅ interview ꯃꯇꯥꯡꯗ negotiate ꯇꯧꯕ salary-ꯗꯣ ꯑꯗꯨ ꯐꯪꯗꯣꯏꯅꯦꯕ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯁꯤ online business forever business-ꯅꯦ ꯑꯩꯅ ꯏꯁꯥ ꯖꯤꯇꯅ ꯍꯣꯠꯅꯕ ꯎꯇꯅ ꯑꯩ earning ꯇꯧꯕ ꯌꯥꯏ ꯁꯤ ꯃꯇꯥꯡꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨꯅ working hours-ꯁꯨ flexible ꯑꯣꯏꯔꯦ ꯅꯪ time leverage ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯗꯤ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ coach back-ꯅꯦꯕ digital coach ꯑꯣꯏꯅꯁꯨ ꯂꯩꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯒꯤ interest ꯂꯩꯔꯤꯕ teaching-ꯒꯤ passion-ꯗꯣ ꯑꯁꯤꯗꯁꯨ same ꯑꯩ ꯐꯪꯖꯩꯌꯦꯕ ꯑꯗꯨꯃꯁꯨ ꯂꯩꯔꯦꯀꯣ guide ꯇꯧꯕꯤꯕ ꯉꯝꯕ
knowledge share ตวพังบางงำว่าให้เจสิแพลตฟอร์มสุเลยแบบอันนั้นซ้ำนะให้บดีค่อยยามนะ relaxation สตาค่อย walk ตัวสุพังเลยอยู่กับ family time สุพังเลยสิมียามเลยดีก็อันนั้นไอ้เนี่ย choose ตัวเป็นก็ online business อันนั้นคุซิ online business นะกรี transformation ปีบราอิสหากิ experience กูให้ระดียามนะนุ่งไอ้บ้ามาให้ระดี confidence build ตัวปะก็ confidence เลยรับปะ communication skills อุ growth รับปะตัว time leverage ตัวบ่พังบะสิมายามารวมสิอังเลยเด็กคุย online business แต่มารวมได้ให้ระดีก็อันนั้น transformation ดีลักนี่ดีนักนากุมบะ if you are feeling stuck in this current situation กนากุมบะนะ job ตัวรังบะมีบุอยโรก็ยา anyhow startup บุอยโรนอยตัวริบบุอยรังบะนี่ยาหน่อยลริกตังนะตังนะก็สู้ side hustle da tumanya isagi da magta mi bu elders bu depend to the video ko nagi haiba mindset dai da batar ga di ano ba explore to yam na phabane online da noi gi interest ki makha po na ko research to explore to new opportunities to thiyo phangra batar ga di learn to ga nang self belief lai na ko noคนบตารกดีนัง definitely นังนับความจริบา field do อดูดนังซอยดนัง growth ลากนี้ไม่ปากประสุโอยนี่ก็นะ I wish you all the best คณะบุญบรรณาไปมี platform forever business เซเยงเกคำจะเกคังนิงเงคนนั้นนิงเง grow ตรงนี้ให้เลยก็ดี description ด้าน link ชูปีวีเร form fill up ตัวบีโรดูนะ contact number ชูปีวีเร direct connect ตัวเรา guidance share ตัวเรากันนี้ก็ดูนะยามนุ่งไงเรไอ้ job ตะกี้ก็ไม่ online business switch ตัวนู้นให้บดีตาบีดีบ่มียามบุษยามนะถ้าก็ตัวเร like and subscribe ตัววิดีโอมาทำวิดีโอเดสมุกะshare ตัวจะรับเก thank you everyone bye bye